Image Paodam Meng Tabiriba Punamapu Ahanbamaktada Kurumzari Ngasigi Maroiba Pauda Board of Secondary Education Manipur Loba Class 10 Gi Palautokre Kungang Sasi Mission Hogdokraba Matung Miamgi feedback Yamna Pangi Highness Minister N Birena Haikre Loinana Sadar Patel Singh High School Gi SC Boys Hostel Sangakre Haujik Mapunga Pamuk Lobirase Board of Secondary Education Manipur Loba Handak Sahi Lisingani Taranipan Gi Class 10 Gi High School Living Certificate Examination Gi Palautokre Ngasi board asida pangthokiba thoram amada Education Minister T H Rajesamna phal adu lauthoke thoram da Board of Secondary Education Manipur gi chairman Akham Joy Kumar su saruk yakhe handaki HSLC exam asida Little Flower School Imphal gi mahairoi yaiphabi mayengbam apopa M Monokanta Sagolbal Tera Lokram Laikai da Laibi asina first takre magna phangkiba magna sangwa humputra humdoine ani suba position da mahairoi ani CH Thambau High School Mayang Imphal ge Sujakanta Irengbam Apopa I Metric Amadi Little Flower School gi Patel Lairenjam Apopa L Sarachandra Anina Mark Sangwa Humputani Thoi Phangduna Punna Taminake Third position su Mahairoi Ani Padamaratna English School Kaksingi Barmasari Mayum Balkrishna Sharma Apopa B Ramananda Sharma Amadi Little Flower School gi Angela Athopam Apopa A Somdutta Anina Mark Sangwa Humputra Phangduna Taminake Ngasigi Phal Lauthopagi Thoramda Wangang Laduna Education Minister T H Rajesamna Haike Handaki HSLC exam asida sada Humputra Humdoi Dasmik Amani Pangi Sang the pass okay Apun Banupa Masa Madi Nupin Masa Mahairoi Lising Kuntra Taret Humpu Marina exam Thakibada First Division da Mahairoi Lising Tra Mathoi Sangwa Yankai Second Division da Lising Taramari Sangwa Yankai Mari Third Division dana Lising Amataramari Apun Bagi Oina Mahairoi Lising Kuntaret Sama Kungataruna pass Tauki Hari Aduda District Singi Oina pass Tawagi Sangdi Imphal West District Ina Sada 70.07 Imphal East Amasong Jiribam Gina Sada 67.11 Thawal Amadi Kaksingina Sada 82.79 Bisnupur Gina Sada 73.42 Ukula Madi Kamjong Gina Sada 77.92 Susanpur Amadi Haizol Gina Sada 68.88 Senapati Amadi Kangpopi Gina Sada 72.65 Tamenglong Amadi None Gina Sada 73.44 Amasong Sandel Amadi Tengnopal Gina Sada 72.88 Yona pass okay. Total anak perkhat habase, metric perkhat habase, anam punna lising kuntra taret ka chau moyang himato. 37,351 thaiba. Adu imanung na pass ta hosena 27,126. That means 73.18%. Last 10 years since 2009 lagi. 2009 lagi na 18 bawda apna comparison am toropu kanda hanak sina faidi wangi. Hello bible ite moi soi bane soi udu sahi ama like tamaga pung ohumda big assessment to bung ampunte. Examination asida Kaksing District ki oina rank holder sing third position da Barmasari Mayum Balkrishna Sharma Apopa B Ramananda Sharma PR English School Kaksing. Fourth position Huidrom Rohit Kumar Maitei Eureka Academy Thongnawjam. 7th position da Samjet Sabam Srinivas Singh Eureka Academy Thongnawjam. 20th position da Karong Renewar Kom PR English School. 21st position Jemik Yumnam Iramdam Mahikol Ima Langmaidong. Ahum suba position da Lakiba Balkrishna na Phongdorakpada Mai Pake Harabadi Honaba Yamna Sangi Karigumba Koina Maithiba Ama Phanglagasu Maithiba Aduna Pukning Hantaduna Honaba Laptopagi Mohota Thongna Ama Piribani Kanna Hana Hona Jinduna Mai Paknaba Honagadabani Haike Padamaratna English School Kaksing da Mahi Tamba Hobadagi Hona Class 10 Phawba Tamlakiba Barmasari Mayum Balkrishna Sharma Kaksing Moirang Them Laikai da Leiba Barmasari Mayum Ramananda Sharma amasong Barmasari Mayum Ongbi da Sudagi Masanupa Ahalni Balkrishna gi Mananupa Class 2 Tamliba Amalai Balkrishna gi Apopa Barmasari Mayum Ramananda Sharma Kaksing Higher Secondary School Kaksing gi Mathematics ki lecturer oina thabak tauri Apopi Mama Isam Samjabi Yungi Mauni Balkrishna examination asida
mahak ahumsuba position phanglakani haiba mahaki thajabagi wangmadani mahakna ahumsuba position phanglakpase mahak hainingai leitana nungaiba phawi mahakpu karida soikigadage haina piklingaidagi senabirekiba mahaki apopa gi achauba school gi ojasing amasong oja pillar gi achauba matengna ngasi mahakna position asi phangba ngamlakkibani isa ithanta hona jaduna so mahakna phangliba position asi khak phangba ngamloi kairoi laikai school gi manabasingi tengbang dagini mahaki damak awaba kaya thengnabiduna mahakpu sembirakhiba punamak mahaki maikai dagi thagat pasu phongdorakhe school karingai matamda pung 5 aduga school sataba matamdana nongmada pung 10 gi sangda lairik parakhe lairik pabagi yamna sunaba matam hairagadi ahingi matamni hainasu balkrishna na phongdokhe makhatana science subject manipur da class 12 phawba makha tamthakigani adumakpu karamba school da mahi tamgadage haiba adumakti leptri tungda kari oisige haibadu adumakso hauzik phawbagi oina lepa leitri hainasu phongdorakhe aingonda hana thajabadi leijate adubo position tarakpasde yam harauje yam nungaiba phawe credit che aigi ima ipa amade aigi school yoja sing amade oja pillar moida thamjani moina aibu piklingai dagi kaida soi gadagi aina kanna section da senabire school ka ba matamdana pung 5 mu paje aduga school ka da matamdana pung 10 mu paje mayam pumna mapu aina thagachari aina ngasi asigumba makoi phangjari besi mayam gi matengnani ai ithandana kaisu koiba yaba nate Balkrishna gi apo Paramananda machana ahumsuba position tarakpasi nungaiba phawi magna macha asi first division da lakani haiba khak natana thajaba leite adubu machanu pana yamna kanna hona jaramba amadi school ge oja singna yamna kanna section na senabiramba amasung mahangna tuition tawriba oja pillar na hona biramba asimaksu yamna nungaiba phawi tungi hawrakleba mahairoi singda pautak piraduna hai karigumba posak ama phangge harabadi khudakta tanaraga hektama phangba yade makoktagi hauna khudingma mamut tana khangdoktuna satkinaba oja singna sembiba mathau tai mama mapa oiba singna su tengbang sinba mathau tai haina phongdorakhe Manipuri English Mathematics Science Social Science amasung hayat mathematics subject letter mark phangduna apunba mark changwa humputra phangduna ahumsuba position takraba Balkrishna gi apopi Brahmachari mayum ongbi da sudana phongdorakpada masana ahumsuba position phanglapa asi yamna nungai mama ama oina masa singda lairik paringai matamda yamna kupna yangsinbiba changi masa singna chok thalakpa matamda masa gi haksang chok thaba phanaba asa athak sing sembiduna pija pithak tawiba mathau tai haina phongdokhe kunsuba position da lakiba PR English school gi mahairoi Korung Reniwar kom mantak khuldagi ke binod kom amadi ke premi anigi masanupini apopa binod kom auto rickshaw thobani mamana housewife ni position amadi soidana phangani haibagi thajaba thambaga loinana selthonggi mateng makhurana pi haina phongdorakhe hotnababu leptrai adum phangita hotnababu leptragadi adum phangeba ko adu masaigi mayam sida honareiba oireiba mayam se credit si kana dano school da pidoribra yumgi family da pidoribra natraga kana buda aina achievement phang pasi kana da credit si pini han bala school gi oja mai adu tuition gi oja adu maru ina oja pillar Mukhyamantri Nongthombam Birena haikre tha asigi tang amadagi haukiba khungang chasi mission haudokraba matung mariak suba khungang chasi mission da miyamgi feedback yamna phangi mission manungda lakiba wakasing hapta ahumgi manungda mari leinaba nodal officer sing DC sing mari leinaba bibak singna monitor tawraga khangatlaga beneficiary singda marirak suba oina June 13 pifam thokpa polam sing pithoknaba hotnaragani mission manungda official singna chok thaba leitana hotnakhiba kayabusu Mukhyamantri na thagatke wafama singasi Mukhyamantri secretariat ta khungang chasi mission ge website haudokpa amasung review meeting da phongdokhibani mahangna phongdokhibada khungang chasi mission da sarkar ge official sing khudong sadaba kaya mayoknaba amasung inconvenience kaya oi haujik phawda khungang chasi mission asida kem chani kunga taret cover tawkhre charakna wakat lakh ani dasmik mapal lakhi masigi manungda lakh ama dasmik taret ahum deliver tawkhre lakh ama dasmik ani taruk under process ta continue tawri haikhe Thauranga mari lainana Chief Minister na Directorate of Information and Public Relations na phongba khungang chasi mission gi booklet su puthokhe booklet asi tongan ba dialect taret ta phongkhe review meeting aduda nodal officer singna konsinba jila singda khungang chasi mission da miyam na thengnariba wakas sing adu Mukhyamantri na Paodam khi nodal officer singna lambi thong phattaba
मोबाइल की खुदों चादब स्टाफ वाटपा गाड़ी लेतबगी वाफमसिंग फोंदोखिबगा लोइनना अवाटपा कया लेरबसु खुंगंग चसी मिशन माई पाकना होटनरी हाइबगी वाफम थमखि हाइरि मुख्यमंत्री मखाताना फोंदोपदा अनौब जिला 8 हापचिलगा जिला 13 पांगथोकलिबा मिशन दा खुंगंग लिसिंग कुनमरी चामली 13 के युम लिसिंग मरी चाट्रुक 13 सरुक याखे मिशन मनुंग दरकास लाख लिसिंग 13 चानिपान कुनगा तरुक लाखे कैम मनुंग ओल्ड एज पेंशन आधार कार्ड माही तंबा फंगदबा लिसिंग चाट्रुक कुनगा माथोई की मनुंग माहिरोय लिसिंग चानी कुलहुमदोय लाख लाइक तमहनसी मिशन की मखादा इनरोल तौखे हक्सेल की तेंबांग वाकत लिसिंग तरुक चाट्रुक अनि लाखपदा लिसिंग 315 रिलीज तौखे लेहमवसिंग प्रोसेस तौरी रिव्यू मिफम अदु लोयरबा मतुंग मुख्यमंत्री नोडल ऑफिसर सिंह डीसी सिंह तोंगान तोंगान बा ऑफिसर सिंह विभाग सिंह की मकोक थोंबा सिंह उनदुना नुमित निनी हुमनी की मनुंगदा विभाग सिंहना मिशन मनुंगदा लाखिबा पेंडिंग ओइरिबा वाकत सिंहसु लोइसिननबा मिफमसु पांगथोखे सिस्टम द लेबा पोत दे अया बने का देना लास्ट मंथ की पार्ट्स दे हाइरिबा हाना की मोगी पेंडिंग दे मसे से हाना सब नुंगै दिगी के यावि से सामि दिगी के यावि हाना चकुरबा Punjindu की मौके deliver to चल in the meantime fill the label of secretary I will be assigned right from the SDC ने अदुगा अखोई honorable MLA सिंह याव यावदे यावरे यावदे कनो अखोई workers सिंह और प्रधान जिला परिषद खुंदले बिसिंगुना मोइना further अनु बना कदब खुंजिंदु की grievances problems में आपसे खाना खपो सिंह 3 months ले 3 weeks ले अदर तरह की so that double benefit people of the Forest Environment and Horticulture and Soil Conservation Minister Thongnawjam Syam Kumar na haikre mahaki department na chief minister na paikhat permission khungang da satsi amasung sing da satsi mission gi makha state asi sin thungna mathang tha June dagi pangthok pa hogadoriba mass plantation gi mafam sing khandok le plantation asi mapung pha nanaba latest technology sizinagani haiki wafam sing asi minister na Indo Memar ngangkhai manaki khul Technopol district ki banung chanba Holland phai amasung tenu munjang khul gi khongsat ta phongdokhibani mass plantation gi drive asi video recovery tawgani amasung geo tracking system sizinaduna plantation singi progress tracking tawgani hairaduna state asi park sana sathagodawriba drive asi forest and environment and horticulture and soil conservation department ki tongan tongan ba district singi khungang singa khusamnaduna sathagadabani haina phongdoke khongsat tuda paumi singda minister na phongdokhibada mass plantation drive asi global warming ge issue mayoknaba amadi state government na sangsiliba khungang da sasi sing da sasi mission singi pandam phangbangamgani haike ngasigi khongsat tuda minister na lawmi singa masung khungang singda agar pambi ama mapung marai phana chawbada sahi 3-9 sangi amadi pambi amana lupa lising yangkhai dagi lak ama makhai phawba phangbangami hairaduna department na mamal jawdana sara sing pigani amasung pambi sing asi yangsin khosinduna senabibagi so lawmi singa masung khungang singda mana mathung pigani haike State Bank of India SBI na District Health Society kaksinga khusamnaraga nomagi oiba health free camp among ngasi kaksing district ki manung sana laiba sengmaijing da pangthokre ngasi ki camp maduda doctor taru pu atai medical staff kaya na mating panglaga mioi samri hena laying baga loina na hidak langthak sing su lem na phangan ke camp manung da State Bank of India kaksing branch ki branch manager mayang nambam nimai si medical officer kaksing Dr. S.I. Mangol anina hakthengna na yengsen ke SBI kaksing ki branch manager M nimai na phongdorakpada State Bank of India na sel thunga mari lainaba thabak khakta natana khunai asida laiminariba miyam gi yai phanaba thabak tharom kayasu paikhatuna bank asiga miyam ga aphaba mari thamnanaba corporate social responsibility CSR gi makhada ngasi gi camp asi pangthokpani ngasi gi camp asina ana layang gi lamda sothana lairiba sengmaijin amadi akoibagi miyamda asuki mati kanaba pire si medical officer kaksing Dr. S.I. Mangol na mahaki doctor amadi staff sing thabirakpada natana yamlaba hidak langthak pibirakpa Human Development Club Sengmaijing Bazar maning Sengmaijing Makha Lekai Narod Club Sengmaijing Gram Panchayat ki Pradhan ke Ibomsa ward member singna mateng pangbiduna camp asi mapung phana pangthok pangambani haike
Manipur lengaakna sothaduna lairiba kanglop singi saukhat khongthanggidamak thabak thoram kaya ama paikhatli masigi manung sanangasi sangariba AC boys hostel amasu ne hostel asi sotharaba AC mahairoi singbo laik laisu tambada hena kumang sausinnabagidamak laukhat pathaurang amani haina Sengmai Assembly Constituency gi MLA Haikam Dingona ngase khurkhulda laiba Sadar Patel High School ge AC boys hostel ama sangabagi thoramda phongdokre thoramda school asigi headmaster A Brozen khurkhul GP gi pradhan I Santa retired deputy Controller Civil Defense PH Nokon Ward Member Basantasu President Member Singoina Dice the Punky Tarom the MLA Hais Dingona High Hostel asi MOBEDS na MOBC and SC Department ki Makada BJCRY scheme Ministry of Social Justice and Empowerment Government of India gi sentang Makada sabani SC asi lengana sotharaba kanglup ni haiduna makhoi gi damak chaukhatnaba honariba singi kanaba lahosi haike Hauzik Paliba Sarkar asigi yathang matung ina Manipur State ki DIG LM Khautena tha sigi haukiba tang kungani thoida thokiba order amagi matung ina state asigi mafam mari Jiribam Mau More amadi Moirang amasung Bisnupur da drop gate sing hangdoktuna anti social element amadi immigration sing check taunaba thabak sing lokhalakpa asina maram oiraga ngarang phawbada matik chaba Indian citizen ni haibagi saktak che puthokpa ngamdaba mioi kayamarum Manipur da changkhre hairi Jiribam district asigesu Ziri police amadi CID special branch Jiribam naso normal duty dagi hena akan bami yang sangduna mapal dagi lakpa mioi sing section na yang sile Ziri police amadi CID S di Jiribam dagi phangba report ki matung ina Jiribam police na mioi taret aduga CID na mioi ani ngarang halan ki hairi ngasigi oinadi Ziri police foreigner check post na mioi manga halan khre ngarang phawbada Jiribam da sanglapa mioi tara mari halan khre hairi More Police CID Technical SB DDS Immigration Team singna More Police ki check post da More dagi Imphal tamna thokiba gari singda Rohingya amadi ain kaina changlakpa mioi sing yaubra haiduna akanba mongda section thorang kaya hanadagi hengatna lokhatpa hokre gari singda tonglakpa mioi sing saktak che yaubra haiduna check tawki amadi aina yadaba polam sing yaubra haibagi check tawbagi thabak su kangkhatkre section thorang asi Indo Myanmar Friendship Gate number 2 da so Myanmar lom dagi Rohingya sing sangsil laktanaba akan ba section thorang lokhat khre hairi Stebia Panbi thanabagi damak district marida thorang tawba haure loinana athuba matamda hairiba Panbi asi Manipur dagi puthokpa hauragani haina hanagi MP social activist Kim Gangtena phongdokre ngasi hotel Imphal da pangthokpa pangmisinga unaba amada Kim Gangtena makhata na hai Stebia Panbi asi thanabagi damak Stebia Biotech Private Limited na asangba Panbi sing puthokpaga loinana company asida laumi kaya dasu kanaba phangalagani loinana ising puksatpa laina narbisingna athumba sabada akiba leiroi haina su haike Stebia Panbi asina hairiba laina asi leiba mioi singda tanatana atai mioi kaya dasu haksangi kanaba kaya ama piba ngami Panbi sigi matangda donor secretary amadi Ministry of Ayush ki mio singa unaduna company asiga loinaduna Panbi sing thananabagi su khanakre loinana Panbi asi thabana popi Panbi thaba singi replace tawda achoba mateng oiragani haike ngasigi paumi singa unaba aduda Stevia Biotech Private Limited ke MD Saurabh Agrawal su saruk yakhe Stevia hariba Panbi asi mahosagi oiba athumba puthokpa ngamba Panbi oibata natana masigi athumba sabada diabetes laina laihandana bagi masak yawba Panbi oihali hairi Kotha Village Authority na thadorpa serolda Kotha Khunaugi khunja sing lining thau sana mahi sana pungi thomi sing amadi apa hau puyei mol pina poina bagi thomi sing apunna hauze sayet naduna lairiba Indo Myanmar pillar number marifumathoi asi semdopagi mahutta nauna amu border pillar marifumathoi gi marakta sub pillar kaya yungsinduna lana ngamkhai sambal khajinba honarakpagi matangda kupna khana naina kre hari mifam aduda Kanglaipak Manipur gi ngamkhai yamna sokpana maram oiraga yaningdaba phongdokna kre yauriba mipung khudingmakna yetnaba laitana warep mari laukre hairiba sing adugi manungda Indo Myanmar pillar marifumathoi gi mari lainaba nauna laukhalakpa thabak khudingmakta khunja sing saruk yahanba Indo Myanmar border pillar marifumathoi asi tasengna leijagadaba mafamda thambidaba tarbadi Kotha gi kunga ungsing amadi civil organization singa khosamnaduna makhal makha kaya gi khongjang changsinaba su warep nakki haire
Prime Minister Narendra Modi na May 18 June ani phawba Indonesia amasung Singapore da chatkadauri maki khongsat manungda Prime Minister Modi na laibak ani gi losing basinga ngak senbagi wafam yauna maruiba hiram kya da wari sanagani maki khongsat asida India gi Act East Policy manglomda pukhatkani amadi Asian laibak singa lainariba mari hena sesilagani thajanari laibak ani siga sector kaya da wari sanagani loinana tongan ba hiramda wari sanagani amadi yanase kaya su sahi taunagani hari Prime Minister Narendra Modi ki khongsat ki hanba panthungpham Indonesia da oigani laibak adugi President Joko Widodo ga wari sanagani Jakarta da laiba Kalibata National Hero Cemetery da sattunai kai khumnaba ullugani laibak aduda laiba Indian community gi apunba mifam da so Prime Minister na wa ngangani amadi Kite Festival hangna inaugurate tawgani June amada Prime Minister Modi Singapore da thungduna laibak adugi Prime Minister Lee Hsien Loonga wari sanagani Nanyang Technological University gi President amasung board member singa wari sanagani amadi Sangri Lal dialogue ta mahakna wa ngangani asigumba forum da wa ngangba hanba Indian Prime Minister Narendra Modi na oigadawri Karnataka da Janata Dal Secular JDS ka Congress ka punduna chongsinabal lengak ama semliba adugi thajabagi yanase tawbada mai pakre BJP di house ki mapanda thoki pung yangkhai manga gi chief minister oikiba BS Yadarapana house agi thok tingagi mamangda sarkar adubu kaya kuigadawri bage haiba wafam phongdokhe lisingani taruk taso Kumar Swami na bitret tawki haiba wafam phongdokhe maana Congress amasung JDS tagi support phangnaba hotna kibada Congress ki DK Siva Kumarna ayetpa oiki haina Yadarapana phongdokhe yomsa kaisa numita se minister oina wasak laukhaba Kumar Swamina mahak pham amasung sakti painingduna laukibanate haiki floor test tawdingagi mangoinana Congress ki Ramesh Kumar bo yetnaba leitana speaker khanke haujik aroibada maroiba pau amuhana Board of Secondary Education Manipur na loba class 10 gi phalau thokre khungang sasi mission hawdokraba matung miyam gi feedback yamna phangi haina se minister N Birena haikre loinana Sadar Patel Singh High School gi AC Boys Hostel sangakre ngasi gi damak tadi image Paodam pijaba loisinjare meyang tabiba punamapu amuka hana khurumjare